Imphal Municipal Corporation IMC da lona Thingkhraba Lalhoulup National Revolutionary Front of Manipur Nrfm na ngasi dagi Akanba Mityeng Changlagani Haina lup asina Phongdorakli. Imphal East District ki mafam amada pangthokpa paugi mifam amada Lalhoulup asigi luchingba amana hai IMC da dukan allotment pigani haina yamlaba sanfam ama khomgatkre haibagi wakat ama lakpadagi lup asina thigatbagi thabak chathaki. Mamang chahigi April kulhumdoi khongjom de numita matam adugi IMC ki commissioner amadi mayor na phek order ama thoktuna dukan allotment pigani haina myoi kayadagi yamlaba sanfam sing khomgatki hairiba sanfam sing asi khomgatpada Educated Unemployed Person Association kauba amasu chauna chenaramki maram aduna Educated Unemployed Person Association ki secretary TS Babudon mahaki machanupa Jiten Thangzam Bonbir Thokjom Priyo Kumar IMC ki caretaker mayor L Lokeswar amadi IMC ki hanagi commissioner Joysi Kim numit manga ki manungda party da changjarakadabani karigomba changjaraktaba tarabadi lupna pirakpa phirepna aroibo oigani haina mahangna makha taki Haukiba sahigi April gi tam kulumdoi thamari 2024 khongjom de gi suti numit asida Imphal Municipality Council IMC gi commissioner na fake order ama thoktuna dukan samga kunithoi gi safam su leitaba mafam amada IMC na allotment piduna mi kaya dagi paisa khaiba gi thabak thauram ama taure haina Nrfm na thigatpa hobadagi miyoi kayabu kakhutuna wahang pahong satharakpada tatharaba matungda langla langjin adu puthokpa ngamle haire wafam sing asi adhikari mayum Devakeswar Sharma na aroibo oina wahang pahong ngaba matungda phongdorakpani maram aduna makhada piriba miyoi sing asi ngasidagi tharaga nimit manak mangani gi manungda Nrfm da sangjarakadabani miyoi sing adudi ahanbada Thinguzam Babudon Wangkhai Ningthem Pukri Mapal anisubada Babudon gi masanupa Thinguzam Jiten Wangkhai Ningthem Pukri Mapal nesijo ahum subada Thangzam Bonbir Langbam Laikai mari subada Thoksom Priyo Kumar Singh Singjamai Singamakhong manga subada IMC ki caretaker Mayur L Lokeswar Singjamai Oinam Thingen taruk subada IMC ki hanagi commissioner oiramba Srimati Joysi Kim asina maram oiraga Nrfm na IMC gi amotpa mayam ama khangle IMC da ngasi dagi Nrfm na miyeng sangba hauragane aroibada hariba miyoi sing asi piriba numit asigi manungda nasana yana lupta sangjarataba tarabadi lupna pirakpa phirepna aroiba phirep oigane Paugi mifam aduda Educated Unemployed Person Association ki treasurer oibani haiba adhikari mayum Devakeswar kauba mana hai association asida yaudringaida temporary market setta lupa lakh ama lishin kun piduna dukan ama laiki adubu matam adugi laingak na thingsinki matam khara leiraga court ki order matungina mafam aduda ahangba dukan leirabadi phamba yai haina khangalaki madugi matungina RTI ki khuthangda hangbada Dukan tara humdoi hanglaga lei haibasi khangbangamki madudagi mahak yauna miyoi kharana mayarga manaraga atopa miyoi tara humdoi dagi dukan amamam gi oina lupa lakh amamam lauki dukan tara humdoi asigi association gi treasurer ama oina tax khombagi charge su mahangna purami adubu hojikti association asidagi resign tawre haina mahangna makha taki Aihakna makhada pijariba statement sing asi asengba amadi achumba ngaktani amadi amasung shana yajare aihak Devakeswar Sharma na sahi kulongi mamangda temporary market seta phamba yadaba amasung phambage ayaba phangdiba dukan 4x4 gi area oiba dukan ama lupa la amaga lising kun da lei adubu matam adugi government na thingjinduna shop adu arimbada taduna lei adubu matam khara lerga market set aduda ahangba leirabadi court ki order amana phamba yani hai maram asina RTI da hangbada 13 shop vacant oi hai maram asina matam adugi mayor Lokeswar Singhagi Singodagi 13 shop phambagi ayaba phangnanaba ekhoi member trahumdoi amasung masigi representative member trahumdoi singna ayaba tali adubu 13 shop asigi amamangi lupa lakh amamam piduna ayaba piri matam aduda phambadi yadaba 13 shop aduga 101 shop demand da leiba asigi TS Babudon Singha secretary Babudon Singha secretary oiba sasinaba association Educated Unemployed Person Association gi makhada matam khara ayakna 13 shop asigi treasurer oiduna ayakna 13 shop asigi tax pibagi charge pui adubo hojik gyan tarakpadagi ayak madugi association adudagi resign tawre amasung association adudagi tokle